Hallelujah. Praise the Lord. So hallelujah. Praise the Lord. Praise the Lord. Thank you, Jesus. Maramdi, mana koi kita malan song na bibi. Thank you, Jesus. Maramdi koi kita kala malan bibi. Thank you, Jesus. Patta mo nungsit kili ki fai ki wang na pon tu no pon sida koi jang pan lai. Hat ki lena na han bide. Thank you, Jesus. Hallelujah. Praise the Lord. 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 But because of His grace, praise the Lord. Then I'm saying, I know, ngasi nailajan yung napuning thukachaning nagdi. Ako'y miyuy mamoy na tayong pala hindi matanda. Ako'y loy na magse haraw na nungay na hiningin haraw na hiningin mamiyaw ko siya. Okay, ay dahil kanta mga yang wala hindi gigay. Masaya ang tungsin dahil siya iwana na naging gigay. Yaw ka. Okay, yaw. Loy na nungay na hiningin. Ano po, may kanta nungay mo kuya. Ano? Makoy di karamay na nungay mo sini. Ang ningay question ko. Makoy na karamay nungay mo. Ano po, ay kuya, ibuwan si Kristo na tayo paano lakong matanda di, mana di hay. John chapter 16 verse 33 naman kay hay. Haraw zero, nungay zero. Oh, haraw zero, nungay zero. Ano? Haraw zero, nungay zero. So Kristo na ay kuy da wasak piran. Haraw zero, nungay zero. Marami tayo pa sa inyo ngabi. Mana tayo pa sa inyo ngabi. Tayo pa mo nang ngam po to. Mana ngam niya. Tayo pa mo nang tuza mo pam no ko sa na friend mo ito. Ko tayo pa na puling daw mi ko pulle mo. Tayo pa mo na loksin ning daw po to. Disu hazar mi loksin bi. Masin tayo pa na ko ngam mo. Ano New way ko ni punsida 100% problem sing se kana ni to kuno ni to ko 100% prithivi to the crime me am se kana ni sa de the human being ko ma se ni to ko akte 100% prithivi da manghan ta haliba issue the seven ba shem liba phaja ba khusiem mayam se sa na manghan ni ti new ko ni manghan prithivi da paisa ya pai mi se kana mi mayam di loina ba hi ba mi Prithivi da wai bor phang mi se kana Ishwara semam mi loina ba hai to Ishwara semam mi si bu loina ba hai to mi to bu kai kawi hara kanda angan do matanda Greek ta kai kawi hara kanda mo se slave ko mina akoi mai tai la di mai tai sing na kai hai da sa ne he kai to da sa je koi lo la da sa ni mi si kai minai ai minai ni hai ni ai minai ni hai jer ni da sa ni mi ni si akoi lo la mi gi lo na ai biski pa ke na aduna ai khoi si ai si kana no hai ba si khang da bai ki ai khoi si nungai ba ngam da ai sa si kana no hai ba si khang da tongan tongan ba philosophy school ayam ama nei mioi ba si nungai na ba ki pi ba ko tongan tongan ba definition me am tongan tongan ba state theory nei tongan tongan ba international relationship ki theory me am administrative theory me am kai na ma mioi ba se nungai ni hinna na ba ki adubu mioi ba na nungai na hingbagi mahutta ngasidi nong di awa ba kumtharak li ba se maram kari no ha kada ngasai yisuna haram jo nungai jo ha ke ai thanda nungai ngam na si thanda no ka mun ke le kum pa da phom da le nungai ngam pa da ma ai le ngam ni thanda le nungai ngam ni pi ji yaw na thanda le aw ji da sai tham chani mo maram di mioi ba se ma thanda le nungai ba hai ba mi na ai koi society de koi yeng se just ai koi ki friends in de koi yeng just examine to se wa khin ngai ta kai ba ni ma na smai hai ra wa khin ngai ti ma smai yin na ko koi wa khin ngai ti ba koi ngai ji ti ba koi kai je ni se mi na no na kan ni hai ji kan ni hai mi gi apa ma mi gi demand de koi hing no maram na isho na pi ba real joy de koi hing ngam ti
ꯀꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯑꯁꯦꯡꯕ ꯇꯁꯦꯡꯕ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡꯁꯨ ꯖꯤꯁꯨꯒ ꯆꯥꯃꯤꯟꯅꯩ ꯃꯈꯣꯏ ꯇꯨꯃꯤꯟꯅꯩ ꯃꯈꯣꯏ ꯅꯨꯡꯉꯥꯏꯕ ꯍꯩꯇꯦ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯟꯗꯕꯁꯤꯡꯗꯤ ꯑꯅꯥꯕ ꯐꯕꯒꯁꯤ ꯇꯧꯕ ꯌꯥꯗꯦꯀꯣ ꯄꯤꯇꯔꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣ ꯅꯪꯒ ꯄꯨꯟꯗꯕ ꯃꯤꯁꯤꯡꯅ ꯑꯅꯥꯕ ꯐꯍꯟꯅꯤꯡꯉꯤ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯁꯨ ꯄꯨꯟꯕ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯅꯪꯗꯤ ꯑꯗꯨꯝ ꯇꯨꯝꯃꯒ ꯉꯥ ꯐꯥꯕ ꯊꯥꯗꯣꯛꯑꯝꯃꯤ ꯏꯄꯥ ꯏꯃꯥ ꯊꯥꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯇꯤꯟꯅꯗꯕ ꯃꯤꯅ ꯑꯅꯥꯕ ꯇꯥꯟꯊꯣꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯄꯤꯇꯔꯅ ꯖꯤꯁꯨꯗ ꯍꯥꯏꯕ ꯖꯤꯁꯨꯅ ꯀꯩ ꯍꯥꯏ ꯄꯤꯇꯔ ꯈꯥꯝꯒꯅꯤ ꯀꯣ ꯑꯩꯒꯤ ꯇꯨꯡꯗꯁꯨ ꯏꯟꯅꯗꯕ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯒꯤ ꯃꯤꯡꯗ ꯑꯅꯥꯕ ꯐꯍꯜꯂꯕꯗꯤ ꯈꯪꯉꯨ ꯁꯔꯒ ꯂꯩꯕꯥꯛꯇꯨ ꯂꯩ ꯀꯣ 미워요 아두미야 피터 지슈기 좀 이나라 막 피터를 봐오 농아이버지 가다이게 내게 강남대 하이메 지나오지 꼭 지슈나 다이버판 아각아까 더벅도 오고 매함도 우리고 피터네요 너만 농아이 뭔데 마이 더모이다 지슈 크리스트나 존 챕터 16다 파라고 마tamda ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯩ ꯍꯧꯖꯤꯛ ꯆꯠꯊꯣꯛꯀꯗꯧꯔꯦ ꯑꯩꯅ ꯆꯠꯄꯁꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯐꯕꯅꯤ ꯃꯈꯣꯏꯗꯤ ꯅꯨꯡꯉꯥꯏꯕ ꯉꯝꯗ꯭ꯔꯤ ꯋꯥꯔꯦꯅꯦꯀꯣ ꯊꯃꯣꯏ ꯋꯥꯔꯦ ꯖꯣꯟ ꯆꯦꯞꯇꯔ 14, 15 ꯋꯥꯔꯦ 16 ꯋꯥꯔꯦ ꯋꯥꯔꯒ ꯃꯈꯣꯏ ꯊꯃꯣꯏ ꯃꯅꯨꯡꯗꯅꯦ ꯌꯤꯁꯨꯅ ꯀꯩ ꯍꯥꯏ ꯑꯩꯅ ꯆꯠꯊꯣꯛꯄꯁꯤ ꯅꯈꯣꯏꯒꯤꯗꯃꯛ ꯌꯥꯏꯐꯕꯅꯤ ꯑꯗꯨꯒꯨꯝꯅ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯉꯥꯏꯅ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯂꯣꯏꯅ ꯄꯤꯕꯤꯌꯦ ꯗꯔꯀꯥꯔ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯃꯛ ꯃꯤꯑꯣꯏꯕ ꯑꯃꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯌꯥꯅꯕ ꯄ꯭ꯔꯤꯊꯤꯕꯤ ꯍꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯡꯗ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕ ꯌꯥꯗꯦ ꯅꯨꯡꯉꯥꯏꯅ ꯃꯁꯤꯗ ꯍꯤꯡꯖꯔꯣ ꯆꯥꯕ ꯊꯛꯄ ꯅꯤꯡꯇꯝꯅ ꯆꯥꯅꯤꯡꯕ ꯆꯥꯔꯣ ꯃꯤꯡ ꯊꯣꯟ ꯅꯣꯏ ꯑꯄꯥꯝꯕ ꯊꯣꯟ ꯑꯣꯏꯅ ꯄꯤꯊꯣꯛꯏꯕꯅꯤ ꯌꯥꯗꯕꯅꯤ ꯅꯣꯏ ꯑꯄꯥꯝꯕ ꯊꯣꯛꯂꯛꯑꯣ ꯀꯣ ꯍꯧꯖꯤꯛꯁꯨ ꯅꯣꯏꯗ ꯄꯤꯔꯤꯅꯦ ꯅꯚꯥꯏꯅ ꯄꯤꯔꯤꯅꯤ ꯄꯣꯛꯀꯗꯧꯕ ꯅꯚꯥꯏꯅ ꯑꯗꯨꯝ ꯊꯣꯛꯑꯣ ꯏꯁꯣꯔ ꯄꯤꯔꯤ ꯅꯈꯣꯏ ꯑꯦꯟꯖꯣꯏ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕꯅꯦꯃꯤ ꯀꯣ ꯏꯁꯣꯔꯅ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯧ ꯁꯤ ꯌꯥꯝꯅ ꯄꯤꯕꯤꯔꯦꯕ ꯅꯨꯡꯉꯥꯏ ꯄꯥꯠ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯃꯔꯝ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯉꯝꯗꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗꯕꯅꯤ ꯄꯤꯇꯔꯁꯦ ꯃꯥ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕꯅꯤ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗꯕꯅꯤꯅ ꯃꯥꯒꯤ ꯑꯣꯏꯕ ꯍ꯭ꯌꯨꯃꯦꯟ ꯁ꯭ꯄꯤꯔꯤꯠ ꯃꯤꯑꯣꯏꯕꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯁꯤꯅ ꯖꯤꯁꯨꯅ ꯆꯠꯂꯅꯤ ꯍꯥꯏꯕꯗ ꯏꯕꯨꯡꯉꯣ ꯅꯪ ꯆꯠꯐꯝꯗ ꯑꯩ ꯆꯠꯇ꯭ꯔꯦ ꯅꯪ ꯁꯤꯐꯝ ꯑꯩ ꯁꯤꯅꯤ ꯍꯥꯏ ꯀꯣ ꯖꯤꯁꯨꯅ ꯍꯥꯏ ꯃꯗꯨ ꯉꯝꯕ ꯑꯇꯩ ꯉꯝꯗ꯭ꯔꯁꯨ ꯑꯩꯗꯤ ꯉꯝꯗꯣꯏꯅꯤ ꯗꯦꯠ ꯏꯁ ꯗ ꯍ꯭ꯌꯨꯃꯦꯟ ꯂꯚ ꯑꯩꯒꯤ ꯂꯩꯃꯤꯟꯅꯔꯝꯕ ꯑꯩꯒꯤ ꯇꯨꯃꯤꯟꯅꯔꯝꯕ ꯃꯤꯗꯣ ꯉꯁꯤ ꯁꯤꯔꯅꯤ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯀꯣ ꯃꯥ ꯄꯨꯡ ꯑꯗꯨꯝ ꯑꯩꯁꯨ ꯅꯪ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯆꯠꯅꯤꯡꯗ꯭ꯔꯁꯨ ꯀꯣ ꯑꯗꯨꯝ ꯍꯥꯏꯕ ꯇꯥꯕ ꯃꯔꯛꯇ ꯑꯗꯨꯝ ꯂꯩꯊꯣꯛꯑꯁꯨ ꯑꯗꯨꯅꯦꯕꯀꯣ ꯗꯦꯠ ꯏꯁ ꯗ ꯍ꯭ꯌꯨꯃꯦꯟ ꯂꯚ ꯑꯗꯨ ꯖꯤꯁꯨ ꯏꯁꯣꯔꯗꯤ ꯈꯪꯉꯤ ꯅꯪ ꯉꯝꯃꯣꯏ ꯕꯠ ꯄꯤꯇꯔꯅ ꯉꯝꯒꯅꯤ ꯍꯥꯏꯔꯝꯕ ꯄꯤꯇꯔꯅꯤ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩꯗꯣ ꯃꯥꯅ ꯉꯥꯛꯆꯗꯕꯗꯒꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯍꯟꯅꯕ ꯊꯜꯂꯒ ꯂꯩ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯈꯤꯇꯪ ꯍꯪꯃꯤꯟꯅꯁꯤꯀꯣ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯒꯗꯤ ꯃꯊ꯭ꯌꯨ ꯆꯦꯞꯇꯔ 20:6 verse 61 75 ꯐꯥꯎ ꯑꯩꯈꯣꯏ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯑꯣꯠꯅꯔꯤꯕ ꯃꯇꯝ ꯑꯩꯈꯣꯏꯒꯤ ꯐꯥꯔꯒ ꯄꯣꯔꯒ ꯑꯍꯤꯡꯗꯨꯗ ꯊꯝꯕ ꯃꯐꯝꯗ ꯁꯨꯃꯥꯡꯁꯤꯗ ꯄꯤꯇꯔꯅ ꯖꯤꯁꯨ ꯌꯥꯗꯕ ꯑꯗꯨꯅꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤꯗꯃꯛ ꯅꯪꯅ ꯆꯠꯄ ꯃꯐꯝ ꯆꯠꯀꯅꯤ ꯅꯪꯅ ꯁꯤꯕ ꯃꯐꯝꯗ ꯁꯤꯖꯒꯅꯤ ꯍꯥꯏꯔꯝꯕ ꯅꯨꯄꯥꯗꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯔꯤ ꯂꯥꯛꯏ ꯍꯥꯏꯕꯗꯨꯀꯣ ꯌꯦꯡꯁꯤ ꯄꯤꯇꯔꯅ ꯃꯄꯥꯟ ꯁꯨꯃꯥꯡꯗ ꯐꯝꯂꯤꯉꯩꯗ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯉꯣꯟꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯦ ꯅꯪꯕꯨ ꯒꯦꯂꯤꯂꯤꯒꯤ ꯖꯤꯁꯨꯒ ꯂꯣꯏꯅꯔꯝꯒꯅꯤ ꯂꯥꯃꯤ ꯅꯠꯇꯦꯀꯣ ꯔꯣꯝꯒꯤ ꯂꯥꯃꯤꯁꯨ ꯅꯠꯇꯦ ꯀꯣ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯂꯣ ꯇꯤꯆꯔ ꯑꯩꯈꯣꯏꯒꯤ ꯖ꯭ꯌꯨꯁꯤꯡꯒꯤ ꯀꯣ ꯖꯨꯗꯥꯏꯖꯝ ꯀꯥꯡꯕꯨꯁꯤꯡꯒꯤ ꯉꯥꯛ ꯁꯦꯟꯕ ꯃꯈꯣꯏꯒꯤ ꯃꯇꯝꯗ ꯂꯩꯕ ꯇꯦꯝꯄꯜꯒꯤ ꯁꯣꯜꯖꯔ ꯂꯥꯃꯤ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤꯁꯨ ꯅꯠꯇꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯅꯪꯗꯤ ꯒꯦꯂꯤꯂꯤꯒꯤ ꯖꯤꯁꯨꯒ ꯄꯨꯜꯂꯝꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯃꯥ ꯈꯪꯉꯦ ꯍꯥꯏ ꯅꯦꯛꯁ ꯃꯊꯪ ꯄꯥꯔꯛꯀꯗ ꯑꯗꯣꯝꯗ ꯃꯇꯝ ꯂꯧꯔꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯪꯅ ꯌꯦꯜꯂꯥꯕꯅ ꯈꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯕꯨ ꯑꯍꯨꯝꯂꯛ ꯌꯥꯔꯣꯏ ꯍꯥꯏꯕꯗꯣ ꯃꯥ ꯅꯤꯡꯁꯤꯡꯂꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯦꯟꯗꯅ ꯊꯝꯈꯤ ꯑꯩꯅ ꯁꯤꯒꯤ ꯋꯥꯔꯤ ꯄꯥꯖꯕꯩ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ
와ꯗꯕ 야 ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯑꯦꯔꯤꯌꯥꯗꯁꯨꯅꯦ ꯑꯩꯈꯣꯏꯁꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯝ ꯋꯥꯔꯒ ꯂꯩ ꯀꯣ ꯋꯥꯟꯁ ꯄꯤꯇꯔꯅ ꯃꯥ ꯃꯁꯥꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯀꯔꯝ ꯀꯥꯟꯗ ꯈꯪꯉꯤ ꯍꯥꯏꯔ ꯀꯥꯟꯗ ꯊꯋꯥꯏ ꯁꯦꯡꯕꯗ ꯂꯥꯛꯄꯗ ꯃꯥ ꯈꯪꯉꯤ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯉꯤ ꯀꯣ ꯉꯁꯥꯏꯒꯤ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯥ ꯈꯪꯉꯦꯕ ꯀꯣ ꯑꯦꯁ ꯑꯦ ꯍ꯭ꯌꯨꯃꯦꯟ ꯕꯤꯡ ꯑꯦꯁ ꯑꯦ ꯏꯁꯣꯔ ꯊꯥꯖꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯗꯕꯤ ꯋꯥꯕ ꯂꯥꯛꯑꯁꯨ ꯑꯗꯒꯤ ꯑꯋꯥꯠꯄ ꯂꯩꯔꯁꯨ ꯑꯣꯔ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯇꯥꯏꯕꯪ ꯄꯥꯟꯕꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯑꯣꯏꯗꯕ ꯀꯩꯒꯨꯝ ꯊꯣꯛꯂꯛꯑꯁꯨ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯂꯩꯅꯕꯒꯤ ꯏꯁꯣꯔꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯑꯥꯏꯖꯤꯌꯥ ꯆꯦꯞꯇꯔ 60:1ꯗ ꯍꯥꯏꯈꯤꯕꯀꯣ ꯂꯣꯝꯕ ꯅꯥꯏꯗꯕ ꯍꯔꯥꯎꯕ ꯅꯪꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯍꯥꯞꯈ꯭ꯔꯕꯅꯦ ꯉꯁꯤ ꯈꯛꯇꯒꯤ ꯅꯠꯇꯦꯕꯀꯣ ꯂꯣꯝꯕ ꯅꯥꯏꯗꯕ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯕꯗꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯍꯥꯞꯈ꯭ꯔꯕꯗꯣ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯕ ꯉꯝꯗꯕꯒꯤ ꯋꯥꯟ ꯐꯦꯛꯇꯔ ꯀꯩꯅꯣ ꯁꯤꯡꯂꯨꯞꯁꯤꯡꯗꯁꯨ ꯁꯤꯡꯂꯨꯞ ꯑꯃꯈꯛ ꯌꯥꯅ ꯁꯤꯡꯂꯨꯞ ꯑꯃꯇ ꯍꯨꯟꯅꯔꯒ ꯀꯩꯒꯤꯅꯣꯗꯤ ꯁꯤꯡꯂꯨꯞꯁꯤꯡꯗꯨ ꯃꯣꯏ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯖꯤꯁꯨꯒꯤ ꯃꯤ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯋꯥꯍꯩꯁꯤ ꯄꯥꯔꯀꯥꯟꯗ ꯈꯪꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯑꯗꯣ ꯊꯋꯥꯏ ꯑꯁꯦꯡꯕ ꯌꯥꯎꯗ꯭ꯔꯗꯤ ꯉꯝꯗꯦ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯄꯥꯡꯒꯜꯁꯤ ꯂꯥꯛꯀꯥꯟꯗ ꯖꯤꯁꯨꯗ ꯆꯍꯤ 3 ꯃꯈꯥꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯝꯕ ꯁꯦꯕꯣꯛꯁꯤꯡꯅ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯗꯕ ꯃꯤꯅ ꯏꯁꯣꯔꯒꯤ ꯋꯥꯐꯝ ꯑꯅꯥꯕ ꯐꯍꯟꯕ ꯌꯥꯅꯤꯡꯉꯝꯗꯦ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯗꯕ ꯃꯤꯅ ꯑꯐꯕ ꯊꯕꯛ ꯇꯧꯕ ꯌꯥꯅꯤꯡꯉꯝꯗꯦ ꯖꯁ ꯂꯥꯏꯛ ꯏꯁꯣꯔ ꯊꯥꯖꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯌꯦꯕꯀꯣ ꯃꯥꯒꯤꯗ ꯆꯠꯈ꯭ꯔꯦꯅ ꯃꯥꯒꯤꯗ ꯌꯥꯎꯈ꯭ꯔꯦꯅ ꯃꯥꯒꯤꯗ ꯇꯧꯈ꯭ꯔꯦꯅ ꯍꯥꯏꯔꯀꯥꯟꯗ ꯏꯁꯣꯔ ꯊꯥꯖꯕ ꯑꯩꯈꯣꯏ ꯃꯁꯦꯟꯕꯨ ꯅꯨꯡꯉꯥꯏꯕꯒꯤ ꯁꯥꯈꯤ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏꯕꯨ ꯑꯣꯏꯉꯝꯗꯕꯗꯣ ꯅꯨꯡꯉꯥꯏꯕꯒꯤ ꯁꯥꯈꯤ ꯑꯣꯏꯅꯕ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯕꯗꯣ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯄ꯭ꯔꯤꯊꯤꯕꯤꯗ ꯉꯁꯤ ꯊꯣꯛꯏꯕ 100% ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯟꯕꯅꯦ 100% ꯃꯇꯩ ꯃꯅꯥꯎ ꯗꯥꯏꯚꯣꯔꯁ ꯇꯧꯔꯤꯁꯦ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯟꯗꯔꯁꯇꯦꯟ ꯇꯧꯅꯗꯕꯒꯤꯅꯦ ꯅꯨꯡꯉꯥꯏꯅꯗꯕꯒꯤ ꯀꯣꯛꯅꯕ ꯉꯝꯗꯕꯒꯤ ꯑꯣꯔ 마기 포트 갈락베게 아시부가 매야 마시부 이모 지수 크리스타나 아무것도나 지수 크리스타기 세먹고 망한기 그러면 어떤다 이부모 마하기 타와이나 뭐거기 마탁때 랭 타락과 마tam 마호이 그때기 타와이라 나때 쇼나 샘 엑스다 뭐거리 하이 프리티비데 레이크라바 미품 쿠디막다 하이가 타와이에세 이부모 마하고 타자버싱이 마탁때 이부모 비비기 하이가 타와이에스인데 그게 능데 핵 라고 같던다 ꯑꯩꯈꯣꯏꯗ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯣꯏꯕ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯛꯑꯦ ꯅꯝꯕꯔ 1 ꯀꯔꯤ ꯄꯥꯡꯒꯜ ꯅꯨꯡꯁꯤꯕ ꯊꯣꯛꯂꯛꯑꯦ ꯀꯣ ꯅꯨꯡꯁꯤꯕ Galatians chapter 5 verse 22 ꯅꯨꯡꯁꯤꯕ ꯊꯋꯥꯏ ꯈꯨꯗꯣꯟ ꯍꯝꯗ love ꯅꯨꯡꯁꯤꯕꯗꯣ ꯍꯥꯟꯅ ꯂꯥꯛꯑꯦ ꯀꯔꯝꯕ ꯅꯨꯡꯁꯤꯕ unconditional love ꯍꯤꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯣ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯩꯁꯦ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇꯦ ꯄꯣꯛꯃꯤꯟꯅꯕꯗꯩ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯁꯤ ꯀꯩꯗꯒꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯃꯔꯝꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯃꯁꯤ ꯇꯥꯏꯕꯪꯄꯥꯟꯗ ꯋꯥꯔꯤꯕꯁꯤ ꯀꯩꯒꯤꯅꯣ ꯃꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ ꯀꯩꯅꯣ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯔꯛꯇꯕ ꯅꯠꯇ꯭ꯔꯣ ꯄꯥꯈꯪꯅꯤꯅ ꯅꯠꯇ꯭ꯔꯣ ꯏꯁꯣꯔꯅ ꯅꯨꯡꯁꯤ ꯍꯥꯏꯁꯤ ꯁꯤꯁꯤꯅ ꯈ꯭ꯋꯥꯏ ꯏꯝꯄꯣꯔꯇꯦꯟ ꯄꯣꯏꯟ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯚꯥꯞ ꯇꯥꯔꯛꯄ ꯃꯇꯝꯗꯅꯦ ꯑꯩꯁꯤꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯒꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯔꯀꯥꯟꯗꯅꯦ ꯃꯤ ꯃꯌꯥꯝꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯊꯣꯛꯂꯛꯀꯅꯤ ꯀꯣ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯌꯦꯡꯁꯦ ꯄꯣꯜꯁꯦ ꯀꯅꯥ ꯄꯣꯜꯁꯦ ꯂꯧꯁꯤꯟꯕꯤꯕ ꯌꯥꯗꯕ ꯃꯤ ꯆꯔꯆ ꯊꯨꯒꯥꯏꯕ ꯅꯨꯄꯥꯅꯤ ꯀꯔꯝꯍꯥꯏꯅꯣ ꯃꯥꯕꯨ ꯀꯣ ꯑꯅꯥꯅꯤꯌꯥꯅ ꯃꯥꯕꯨ ꯄꯥꯁꯥ ꯇꯧꯕꯤꯔꯦ ꯃꯃꯤꯠ ꯇꯥꯡꯉꯝꯕ ꯐꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯆꯔꯆꯁꯤꯡꯅꯗꯤ ꯃꯥꯗꯤ ꯆꯔꯆ ꯊꯨꯒꯥꯏꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯃꯥꯕꯨ ꯑꯩꯈꯣꯏꯗ ꯄꯣꯔꯛꯇꯨ ꯑꯩꯈꯣꯏ ꯁꯨꯝꯂꯨꯞꯇꯨ ꯄꯣꯔꯛꯀꯅꯨ ꯍꯥꯏꯔꯝꯕ ꯅꯨꯄꯥꯅꯦꯕ ꯍꯧꯖꯤꯛꯇꯤ ꯄꯣ ꯂꯥꯛꯇ꯭ꯔꯗꯤ ꯃꯣꯏ ꯉꯝꯗꯦ ꯂꯥꯛꯄꯤꯌꯣ ꯀꯣ ꯑꯩꯈꯣꯏꯒꯤꯗ ꯆꯪꯕꯤꯔꯣ ꯃꯥꯒꯤ ꯐꯤꯅꯥ ꯁꯣꯛꯄꯗ ꯅꯥꯕ ꯐꯔꯦ ꯕꯤꯀꯣꯖ ꯃꯥꯁꯦ ꯀꯔꯤ ꯑꯣꯏꯔꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯜꯂꯛꯄ ꯃꯇꯝꯗ ꯅꯨꯡꯁꯤꯕꯒꯤ ꯑꯦꯛꯖꯥꯝꯄꯜꯗ ꯃꯥꯅ ꯍꯤꯡꯉꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯅꯝꯗꯣ ꯌꯧꯍꯟꯅꯤꯡꯕꯅ ꯃꯌꯥꯝꯅ ꯈꯣꯏꯔꯥꯡꯂꯒ ꯂꯩ ꯀꯣ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯗꯕꯒꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯂꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯟꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯀꯔꯤ ꯍꯥꯏꯒꯅꯤ ꯃꯤꯕꯨ ꯄꯥꯛꯇꯛꯅꯅ ꯁꯤꯍꯟꯕ ꯀꯣ ꯃꯑꯣꯡ ꯍꯥꯏꯇꯥꯔꯦ ꯑꯅꯤꯈꯛ ꯂꯩꯌꯦ ꯃꯤꯑꯣꯏꯕꯅ ꯊꯣꯛꯍꯟꯗꯕ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯔꯗꯤ ꯑꯥꯔꯠꯀ꯭ꯋꯦꯛ ꯃꯤ ꯌꯥꯝ ꯍꯥꯠꯂꯦꯀꯣ ꯁꯣꯅꯥꯃꯤꯁꯨ ꯃꯤ ꯌꯥꯝ ꯍꯥꯠꯂꯦ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯤ ꯌꯥꯝ ꯍꯥꯠꯄꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯒꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯗꯒꯤ ꯂꯩꯅꯕ ꯏꯁꯨꯁꯤꯡꯁꯤꯅ ꯍꯦꯜꯂꯦ ꯃꯤ ꯍꯥꯠꯄꯁꯦ ꯁꯦꯀꯦꯟ ꯋꯥꯔ ꯋꯥꯔ ꯀꯩꯗꯧꯕꯩ ꯊꯣꯛꯈꯤꯅꯣ ꯐꯥꯔꯁ ꯋꯥꯔ ꯋꯥꯔ ꯀꯩꯗꯧꯕꯩ ꯊꯣꯛꯈꯤꯅꯣ 미워를 거기 말도 꼽히고 없는 프리티비드 톱 이거 프로블em 매암 중에 미워를 거기 토했네
ꯑꯗꯨꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯅ ꯑꯩꯅ ꯃꯤ ꯆꯥꯝꯃ ꯄꯨꯟꯕ ꯍꯩꯔꯕꯗꯤ ꯅꯪꯅꯁꯨ ꯃꯤ ꯆꯥꯝꯃ ꯄꯨꯟꯕ ꯍꯩꯔꯕꯗꯤ 이봉원 지식이 시면어 아들은 비티비지 보고 또 보는 능엄도 그리기는 하거든 에코이나 이봉원이 능시거든 타와이 방간나 에코이나 전전하고 혼내는 내가 뭐 by means 아마 나이 생각가 아이 이쇼리 타자가 아또 이쇼 릴리전이 뭐온데 빠이라고 말합니다 이쇼리 아좀도 망기로 그러면 에코이제 이쇼 타자가 누아이고 먹다거든 이쇼 타자가 누아이 아이 마자니 하이도 두기 누아이고 먹다거든 아이 신욱기 멤버니까 하도 누아이죠 그 신욱 멤버는 뒤포고 이바기 쉐마에 또 인형놈 이바기 쉐마에 거의 또 내리시는 또 늦다니 마빠먹이 방문 독바 누아이고도 지슈는 거기 하이 이바나 하이고 대고 반 타비라거니 아도 나이 형직 짠네 아이나 뭐 나거기 타비 그래서 아이 무슨 타비래 아도네 아이 거의 형직 지슈는 대고 반 타비라거니 purpose di kari no harakata nung shiva lai trawa setan nung shiva lai handra prithivi se nung shiva gi achouba message to bai ramna living example lo no na show la ko da adu gi da khalo prithivi da hala mi ani ka kai ne matam da problem thokte akoi mai gi pawro to lai ani hum ko la de kenom nung thwe thok to ada mari su se le Kaya natin yaw kay thore, manang pahato. Problem is the miyoi ko ise Satan na atong kulhan mo sa pamamagitan. Marami John chapter 3 verse 16 the issue na miyoi ko suki matig nusi. Issue na miyoi ko suki matig nusi dali na mi hay se nusinan ba ise Satan na supama. Ato di 미시 누시나나 베기다마타 홍직 materialistic team S 아시다디 에코이나 카람나 힌게다게 하듯이 이쇼기 타와이 방나게 야우데디 예수 그리스도의 셰복싱나 에코이나 미신기 마펌다 카람나 누시베기 사키 오이기요 에코이 짜나 올라이테 에코이기 징비르 마마쿠도 시도카이 고 시거미 파이테 짜라서 랑 포도스 랑 포자 엔지 빨랑 타이 nga pha de but thawai sing lai lang phot except for the ko yeng ni si except for the be mo khoi gi message to change so peter kiramba peter to kai hai except 3 da ko except 3 la ko matam da di kiramba peter to na ho ji ti nung si ba gi sakhi we chang ni ba nu pa ma le show ti temple da la ko matam da ni re oh ma ji su ki shebo ni ga na must expect of as a human being when you expect to go in the view adana man ni babu kharapi sana bale ko mama ni shugi tungi lamani wasu ni khangam ni adu pitar kai hai ai sana su lete lupa su lete ai gi lai ba ku isu kristo gi ni na ko ba lo chalo that love Peter na empathy to ko empathy do just kamoi de flow to ko matam da healing na ko ai ko na thaba khuding ma chin shi na tam to gi da ma ishor ki matik to ko di udam ne man ni nung shi bai shi ishor ahan ba zo nung shi ba khang da man ishor khang de nung shi ba do ishor ne nung shi ba si lai to di interrelate interrelate the signal was formed to it. Doubts in every relationship is break down. You go. How you can be me when I don't towers ago. Avoid this. I am as a later. Next, Haranaha generation. Generation. I'm aggressive way. I think I'm relationship. I'm aggressive way. I'm sovereign to you. More than that. Mahui the phone, she am Kai, the kind of Tazar the phone packet and the Mini Langana. Every report, people, I was supposed to report, people, I am not supposed to report, should be at hospital, they can not do the report. That's one now we go check that the lack of coming that the
hꯧꯖꯤꯛꯀꯥꯟ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯅꯨꯡꯁꯤꯅꯕꯁꯤꯗꯤ ꯔꯤꯄꯣꯔꯠ ꯍꯦꯛ ꯇꯧꯕꯗ ꯄꯣꯠ ꯑꯗꯨꯝ ꯆꯥꯏ ꯑꯩꯈꯣꯏꯁꯤ ꯅꯨꯡꯁꯤꯕꯁꯤ ꯂꯩꯇꯦ ꯅꯨꯡꯁꯤꯕꯁꯤ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯉꯥꯏꯍꯥꯛꯀꯤ ꯄ꯭ꯂꯦꯖꯔꯗꯨꯗ ꯆꯠꯄ ꯃꯔꯝꯅ ꯁꯣꯁꯥꯏꯇꯤꯗ ꯉꯁꯤ ꯚꯦꯂꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯥꯡꯊꯔꯛꯈ꯭ꯔꯦ ꯌꯥꯝꯅ ꯎꯅꯔꯛꯀꯅ ꯀꯃꯥꯏꯅ ꯔꯦꯁꯄꯦꯛ ꯇꯧꯒꯅꯤ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯥꯡꯊꯔꯛꯈ꯭ꯔꯦ ꯃꯔꯝ ꯀꯩꯒꯤꯅꯣ ꯉꯁꯥꯏ ꯑꯩꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯗꯦ ꯑꯗꯨꯅ ꯃꯇꯝ ꯑꯃꯗ ꯂꯥꯏꯔꯤꯛ ꯍꯩꯈ꯭ꯔꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯁꯤ ꯄꯣꯜ ꯍꯥꯏꯕꯅꯤꯀꯣ ꯃꯥ ꯃꯁꯥꯃꯛꯁꯨ ꯃꯥ ꯍꯪꯖꯩ ꯑꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯀꯣ my testimony Romans chapter 7 yawi Romans chapter 7 all about Paul's testimony and mama sama the law teacher ni mama sama Judaism ni like the doctorate ni mama sama se nioi bahai se karamba behavior the attitude the pukhalaka na aphawa society ma kamai shemjige haina lead to winu pa mani but I don't want to come in the knowledge may have been a my daughter have the Nushi will be different way. Oh, Jesus Christ and the Nushi will box on the way. Yango, Bishop Yango, not for the Nila, the Piu, Yango will be the not, but not of you high. Yam with Charlie, but not of Silla and the Yango will be as own challenge. But I do the Nano, Jesus Christ gets sing how I do that, waiting on me as you know. But you've been being everything of me, because you want. ꯐꯠꯇꯅ ꯀꯃꯥꯏꯅ ꯄꯊꯥ ꯇꯧꯕꯤ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏꯁꯤꯅ ꯂꯥꯛꯀꯥꯟꯗ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯈꯪꯉꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤꯅ ꯑꯩꯈꯣꯏꯁꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯇꯥꯛꯅꯕꯒꯤ ꯑꯃꯈꯛ ꯉꯥꯏꯔꯕ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯤꯔꯤꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯇꯧꯕꯤꯔꯤꯕ ꯃꯥꯅ ꯑꯗꯨꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕ ꯃꯇꯝꯗ ꯖꯣꯟ ꯆꯦꯞꯇꯔ 16 verse 13 ꯗ ꯀꯔꯤ ꯍꯥꯏ ꯑꯆꯨꯝꯕꯒꯤ ꯊꯋꯥꯏꯗꯨꯅ ꯅꯪꯒꯤ ꯅꯨꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯆꯨꯝꯕꯗ ꯅꯪ ꯆꯤꯡꯕꯤꯒꯅꯤ ꯑꯆꯨꯝꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏꯁꯤꯡ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗ ꯐꯥꯔꯁ ꯃꯈꯣꯏꯗ ꯐꯪꯕꯁꯤ ꯀꯔꯤ ꯐꯪꯏ ꯄꯥꯋꯔ ꯐꯪꯏ ꯄꯥꯡꯒꯜ ꯐꯪꯏ ꯄꯥꯡꯒꯜꯗꯗꯤ ꯀꯔꯤ ꯌꯦꯡꯅꯕꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯕ ꯌꯦꯡꯅꯕꯕꯨ ꯄꯤꯖꯕ ꯉꯝꯕ ꯌꯦꯡꯅꯕꯒꯤ ꯃꯥꯡꯗ ꯆꯠꯂꯀꯥꯟꯗ ꯐꯨꯔ ꯐꯥꯎꯕꯗ ꯌꯩꯔ ꯐꯥꯎꯕꯗ ꯍꯥꯏꯅ ꯑꯩꯈꯣꯏꯁꯤꯁꯨ ꯂꯧꯁꯤꯟꯗꯔꯤ ꯂꯧꯔ ꯆꯠꯇꯣꯏꯅꯤ ꯍꯥꯏꯔꯤꯅ ꯆꯠꯂꯦ ꯐꯨꯔꯛꯇ꯭ꯔꯕ ꯑꯩꯈꯣꯏꯗꯤ ꯃꯤ ꯅꯣꯡꯅꯔꯛꯀꯅꯤ ꯑꯗꯨꯒ ꯐꯥꯏꯕ ꯀꯤꯅ ꯆꯠꯆꯈꯤꯕꯅꯤ but because power of God to fangkana once Holy Spirit power to fangkana di ayon da haiti na mi lang Jisoo na nungsiye hayo kibi na ibo ko masi ni ko Jisoo ni nungaiza basi Jisoo tazala kada nungaiza ba hayo basi asikate Jisoo ni nungsiyo na ko gi nungdo na yakanda ibungo gesin na thawai gi pangana ai koina yenga ko nungsi hayo no mama nang yenga ko nang ngo na basi nang toy nungsi na na di kamay nang kibi no mai ko ito Kinari siya kayo ko, yung mga kinari siya kayo ko, nung sinadawin. Diba? Ako'y friends hindi, ako'y kini siya kayo, nung sinadawin ito. Marami, sure yung wahay na ito na, like, 1 Corinthians chapter 13 na nung siya na pataba matsat-sat. Nung siya na pataba busing tanag, pataba tabag daw na busing nung siya na apaba na habag suminay, apaba na siyagad mi. Ano, nungsiꯕꯁꯤ ꯌꯥꯎꯗꯕ ꯃꯇꯝꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯉꯁꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕ ꯌꯥꯎꯗꯕꯩ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯒꯦ ꯍꯥꯏꯕꯗꯤ ꯃꯤ ꯍꯥꯏꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯕ ꯍꯩꯕ ꯇꯥꯏ ꯃꯤ ꯍꯥꯏꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯄꯨꯟꯕ ꯍꯩꯕ ꯇꯥꯏ ꯃꯤ ꯍꯥꯏꯕ ꯃꯤꯁꯦ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯏꯁꯣꯔꯒꯤ ꯈꯨꯗꯣꯜꯅꯦ ꯍꯥꯏꯔꯒ ꯂꯣꯏꯅꯕ ꯉꯝꯂꯕ ꯑꯩꯈꯣꯏꯁꯤ ꯅꯨꯡꯉꯥꯏꯕ ꯃꯤ ꯑꯃ ꯑꯐꯕ ꯂꯤꯗꯔ ꯆꯔꯆꯀꯤ ꯂꯤꯗꯔ ꯑꯣꯏꯔꯁꯨ ꯑꯐꯕ ꯆꯔꯆꯀꯤ ꯂꯤꯗꯔ ꯑꯣꯏꯕ ꯉꯝꯒꯅꯤ ꯑꯐꯕ ꯄꯥꯁꯇꯔ ꯑꯐꯕ ꯀꯩ ꯍꯥꯏꯒꯅꯤ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯂꯤꯗꯔꯒ ꯍꯥꯏꯁꯦ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯣꯏꯕ ꯌꯥꯕꯖꯥꯠꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗꯗꯤꯀꯣ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄꯅꯤꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯀꯟꯇ꯭ꯔꯤꯗꯗꯤꯅꯦ ꯂꯤꯗꯔꯁꯤ ꯌꯥꯝ ꯐꯔꯕ ꯆꯍꯤ ꯁꯤꯗ꯭ꯔꯤꯕ ꯃꯥ ꯑꯗꯨꯝ ꯍꯣꯀꯥꯏ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯐꯠꯇꯕ ꯃꯤꯑꯣꯏꯕꯒꯤ ꯄꯣꯜꯅ ꯃꯥꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯅꯤꯡꯉꯦ ꯑꯗꯨꯕꯨ ꯐꯅꯤꯡꯕ ꯉꯝꯍꯟꯗꯕ ꯃꯉꯣꯟꯗ ꯑꯃ ꯌꯥꯎꯏ ꯃꯗꯨ ꯃꯥꯅ ꯅꯠꯇꯦ ꯃꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯗ ꯂꯩꯕ ꯄꯥꯞꯅꯅꯦ ꯍꯥꯏ
ꯄꯥꯞꯇꯨꯗꯤ ꯑꯩꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯀꯔꯤ ꯍꯥꯏꯒꯅꯤ ꯆꯠꯅꯕꯤꯒꯤ ꯅꯤꯌꯣꯝ ꯃꯌꯥꯝꯁꯦ ꯉꯥꯛꯇꯅ ꯄꯥꯞꯁꯤ ꯀꯣꯛꯄꯤꯕ ꯉꯝꯃꯝꯗꯦ ꯑꯩꯒꯤ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯉꯥꯛꯄ ꯑꯩꯅꯦꯕ ꯃꯗꯨ ꯉꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯁꯦ ꯃꯤꯒꯤ ꯁꯤꯡꯅꯨꯞ ꯇꯤꯡꯅꯐꯝ ꯊꯨꯒꯥꯏꯕ ꯆꯠꯄ ꯅꯨꯡꯁꯤꯕꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯐꯝꯁꯦ ꯍꯦꯛꯇ ꯊꯨꯒꯥꯏꯕ ꯑꯗꯨꯗ ꯇꯧꯔꯝꯕ ꯃꯤꯁꯤꯡꯁꯦ ꯐꯥꯔꯒ ꯑꯣꯠꯅꯩꯔꯤꯕ ꯃꯤ ꯑꯣꯏꯔꯦ ꯑꯩꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯅꯣ ꯑꯀꯥꯏꯕ ꯖꯍꯥꯖ ꯑꯃꯒꯤ ꯄꯨꯟꯁꯤ ꯑꯃꯒꯨꯝꯕ ꯑꯩꯁꯤ ꯑꯣꯏꯔꯝꯂꯤꯅꯦ ꯃꯥꯅ ꯍꯥꯏꯕꯁꯤꯀꯣ ꯆꯤꯅꯥꯎꯁꯤ ꯃꯥꯅ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯈꯟꯖꯕꯅꯤ ꯃꯥꯅ ꯑꯗꯨꯕꯨ ꯁ꯭ꯇꯦꯐꯦꯟꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗ ꯅꯨꯡꯅ ꯊꯣꯡꯕ ꯃꯇꯝꯗ ꯑꯩ ꯄꯥꯏꯁꯣ ꯃꯈꯣꯏꯗꯤ ꯈꯪꯗꯕꯅꯤ ꯃꯈꯣꯏꯕꯨ ꯀꯣꯛꯄꯤꯌꯨ ꯍꯥꯏ just the first message ꯃꯉꯣꯟꯗ ꯇꯥꯈꯤꯕ ꯀꯔꯤꯅꯣ ꯃꯤꯁꯤ ꯅꯨꯄꯥꯁꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯄꯥ ꯃꯄꯨꯒꯤ ꯂꯣꯟꯗꯗꯤ ꯀꯩ ꯍꯥꯏ ꯅꯨꯃꯤꯠꯇꯨ ꯁꯣꯝ ꯅꯥꯝ ꯀꯣꯠꯈꯔꯤ ꯁꯣꯝ ꯀꯣꯠꯊꯣꯛꯑ ꯁꯣꯝ ꯊꯥꯎ ꯍꯥꯏꯕꯅꯦꯕ ꯃꯣꯏ ꯃꯄꯥ ꯃꯄꯨꯒꯤ ꯂꯣꯟꯗꯗꯤ ꯍꯣꯜꯗꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯤꯅꯗꯤ ꯃꯥꯕꯨ ꯍꯣꯠꯅꯩꯕ ꯃꯤꯗꯨꯕꯨ ꯏꯄꯥ ꯏꯁꯣꯔ ꯃꯣꯏꯕꯨ ꯀꯣꯛꯄꯤꯌꯣ ꯃꯈꯣꯏ ꯈꯪꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯊꯅꯥ ꯇꯧꯔꯝꯃꯤ ꯕꯠ ꯏꯁꯣꯔꯅ ꯃꯥꯕꯨ ꯏꯟꯀꯥꯎꯟꯇꯔ ꯇꯧꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯁꯣꯔꯒꯤ ꯊꯋꯥꯏꯗꯨꯅ ꯂꯥꯛꯄ ꯃꯇꯨꯡꯗꯒꯤ ꯃꯥꯒꯤ ꯂꯥꯏꯐꯅ ꯆꯦꯟꯖ ꯇꯧꯈꯤ the whole history ꯃꯥꯒꯤ 1 Corinthians 2 Corinthians ꯄꯥꯕ ꯃꯇꯝꯗ Philippians ꯄꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯎꯕ ꯐꯪꯒꯅꯤ ꯀꯣꯏꯔꯕ ꯃꯗꯨꯗꯤ ꯀꯩꯅꯣ ꯑꯩ ꯑꯋꯥꯕ ꯃꯌꯥꯝ ꯊꯦꯡꯅꯩ ꯃꯤ ꯃꯈꯜ ꯃꯌꯥꯝ ꯃꯥ ꯊꯦꯡꯅꯩ ꯑꯌꯤꯡꯕ ꯃꯇꯝꯗ ꯐꯤ ꯂꯩꯇꯕꯒꯤ ꯑꯋꯥꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯏꯪꯕ ꯍꯥꯏꯕꯗꯤ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯉꯛꯄꯅꯤꯀꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯑꯣꯏꯔꯀꯥꯟꯗ ꯌꯥꯝ ꯍꯔꯥꯎꯖꯩ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯂꯣꯏꯅ ꯐꯪꯉꯤ ꯃꯥꯅ ꯍꯥꯏꯕꯁꯤꯀꯣ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗ ꯃꯥꯒꯤ ꯅꯨꯡꯗ ꯂꯩꯕ ꯃꯔꯝꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯣꯜꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯗꯒꯤ ꯕ꯭ꯂꯦꯁꯤꯡ ꯃꯌꯥꯝ ꯐꯪꯉꯤ ꯁꯤꯅꯥꯎꯁꯤ ꯑꯗꯣ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯏꯁꯣꯔꯅ ꯄꯤꯕ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗ ꯃꯥꯅ ꯍꯤꯡꯖꯕ ꯉꯝꯃꯤ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯁꯨ ꯏꯁꯣꯔꯅ ꯀꯣꯛꯊꯣꯛꯄꯤꯕꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯍꯤꯡꯕ ꯉꯝꯅꯅꯕꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯈꯣꯏꯅ ꯍꯤꯡꯖꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯇꯥꯏꯕꯪꯄꯥꯟꯗ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤꯔꯤ ꯊꯋꯥꯏ ꯑꯁꯦꯡꯕꯁꯤꯅ ꯅꯪꯒꯤ ꯅꯨꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯅ ꯉꯝꯗꯕ ꯑꯦꯔꯤꯌꯥꯁꯤꯡꯗꯣ ꯃꯥꯅ ꯋꯥ ꯉꯥꯡꯕꯤꯒꯅꯤ ꯑꯩ ꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯃꯪꯗ ꯎꯈ꯭ꯔꯕꯅꯦꯕ ꯉꯁꯥꯏ ꯍꯥꯏꯔꯛꯇ ꯑꯩ ꯄ꯭ꯔꯦ ꯇꯧꯋꯦꯕ ꯑꯩ ꯄ꯭ꯔꯦ ꯇꯧꯕꯗꯨ ꯂꯥꯛꯆ ꯑꯗꯨꯅꯅꯦꯕ ꯑꯩ ꯉꯁꯤ ꯍꯌꯦꯡ ꯍꯥꯏꯔꯝꯕ ꯉꯁꯤ ꯂꯥꯛꯑꯦ ꯑꯗꯨꯅ ꯏꯁꯣꯔꯅ ꯍꯥꯟꯅ ꯊꯋꯥꯏ ꯑꯁꯦꯡꯕꯗꯨꯅ ꯍꯥꯟꯅ ꯂꯣꯏ ꯎꯠꯄꯤꯒꯅꯤ ꯋꯥ ꯉꯥꯡꯕꯤꯒꯅꯤ ꯃꯥꯅ ꯋꯥ ꯉꯥꯡꯕꯤꯕꯨ ꯋꯥꯁꯨ ꯉꯥꯡꯕꯤ ꯑꯗꯨꯒ ꯃꯪꯗꯁꯨ ꯎꯠꯄꯤ ꯃꯥꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯑꯐꯕ ꯑꯣꯏꯍꯟꯅꯤꯡꯉꯤ ꯂꯥꯁ ꯏꯌꯥꯔꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗ ꯃꯤꯁꯤ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯕꯣꯕꯣ ꯍꯣꯏ ꯅꯥꯎꯆꯥꯍꯣꯏꯁꯤ ꯌꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯩꯉꯣꯟꯗꯁꯨ ꯄꯩꯁꯥ ꯌꯥꯝ ꯂꯩꯇꯕ ꯑꯗ ꯑꯩꯁꯤ ꯑꯩꯈꯣꯏ ꯐꯦꯂꯣꯁꯤꯞꯀꯤ ꯅꯤꯉꯣꯜꯁꯤꯡ ꯆꯥꯛꯇꯤ ꯄꯤꯖꯅꯤꯡꯕꯀꯣ ꯄ꯭ꯔꯊꯅꯥ ꯇꯧꯅꯤ ꯑꯗꯣ ꯑꯩ ꯄ꯭ꯔꯊꯅꯥ ꯇꯧꯋꯤ ꯑꯩ ꯔꯨꯝꯗ ꯊꯣꯛꯂꯒ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯄ꯭ꯔꯊꯅꯥ ꯇꯧꯗ꯭ꯔꯤꯉꯩ ꯑꯩꯁꯤ ꯄꯣꯠ ꯂꯩꯕ ꯆꯠꯄꯅꯤ ꯗꯨꯀꯥꯟꯗ ꯆꯠꯂꯀꯥꯟꯗ ꯁꯨꯝ ꯆꯠꯂꯀꯥꯟꯗ ꯑꯩ ꯐꯥꯁꯇꯤꯡ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯈꯟꯗꯦ ꯑꯗꯨꯝ ꯆꯠꯂꯦ ꯑꯩ ꯂꯝꯕꯤꯗ ꯖꯤꯁꯨꯒꯤ ꯂꯝꯕꯤꯗꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯃꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯝ ꯋꯥꯁꯔꯨꯝꯗꯁꯨ ꯌꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯋꯥꯔꯤ ꯑꯗꯨꯝ ꯁꯥꯟꯅꯕ ꯃꯥꯜꯂꯦ ꯑꯦꯅꯤ ꯍꯣꯏ ꯑꯗꯨꯝ ꯂꯩ ꯆꯠꯂꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁ ꯑꯩ ꯃꯅꯨꯡꯗꯒꯤ ꯐꯥꯁꯇꯤꯡ ꯇꯧꯍꯟꯅꯤꯡꯕꯗꯣ ꯐꯥꯎꯍꯜꯂꯛꯈ꯭ꯔꯦ ꯏꯃꯥꯟꯅꯕ ꯊꯧꯗꯣꯛ ꯄꯅꯥ ꯇꯧꯔꯀꯥꯟꯗ ꯄꯅꯥ ꯇꯧꯔꯀꯥꯟꯗ I think pung ama khara nudhenini tarkana message lakpada nangi account lupa 13,000 chawa changhaisi tak asai mutha sai kai kana tharai soigri chaga oirani si khali ai net banking lai check tawle ai nangi salary ni salary si pi ko ibare 미래에서 거의 전화도 비즈니스 가래. 세상이 비. 아주나 아이나 아그 이거 좀 아니랬던 기요. 아주 타이 거라이 쇼야 다가는 것이 아두기 비사도 이거 좀 그런 거 되기. 거의 변호사 분들 비시스터라 사회 라해. 땅이나 똑똑한 비지. 아주 이거 좀 그런 많이 또 보죠. 하나님의 expect of 돼요. 그래서 쇼나 타박 그림만 리즌 리뷰
ꯃꯥꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯄꯤꯕꯤ ꯃꯥ ꯋꯥ ꯉꯥꯡꯕꯤ ꯅꯪꯅ ꯄꯅꯥ ꯇꯧꯕꯗꯣ ꯅꯣꯡꯁꯨ ꯃꯥꯅ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨ ꯇꯧ ꯍꯥꯏꯕꯁꯤ ꯑꯗꯨꯅ ꯏꯕꯨꯡꯉꯣꯒꯤ ꯊꯋꯥꯏꯁꯤꯅ ꯑꯩꯈꯣꯏꯕꯨ ꯉꯥꯡꯕꯤꯒꯅꯤ ꯑꯩꯈꯣꯏꯅ ꯑꯦꯛ ꯆꯦꯞꯇꯔ ꯄꯥꯕ ꯃꯇꯝꯗ ꯖꯤꯁꯨꯒꯤ ꯁꯦꯕꯣꯛꯁꯤꯅ ꯀꯩ ꯇꯧꯒꯗꯒꯦ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯈꯪꯗꯕ ꯃꯇꯝꯗ ꯑꯦꯛ ꯆꯦꯞꯇꯔ 17-16 ꯄꯥꯕ ꯃꯇꯝꯗ ꯋꯥ ꯉꯥꯡꯕꯤ ꯄꯣꯜꯅ ꯖꯦꯔꯨꯁꯂꯦꯝꯗ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯖꯦꯔꯨꯁꯂꯦꯝꯁꯤꯗ ꯆꯠꯇꯅꯕꯒꯤ ꯏꯐꯤꯁꯤꯌꯟꯁꯀꯤ ꯆꯔꯆꯁꯤꯡꯅꯁꯨ ꯃꯥꯕꯨ ꯈꯥꯝꯃꯤ ꯒꯂꯦꯁꯤꯌꯟꯒꯤ ꯆꯔꯆꯅꯁꯨ ꯈꯥꯝꯃꯤ ꯃꯔꯝꯗꯤ ꯄꯣꯜꯕꯨ ꯖꯦꯔꯨꯁꯂꯦꯝꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯠꯅꯅꯕꯒꯤ ꯉꯥꯏꯔꯒ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯕꯨ ꯄꯣꯜꯅ ꯀꯩ ꯍꯥꯏꯒꯦ ꯑꯩꯗꯤ ꯔꯣꯝꯗ ꯆꯠꯇꯕ ꯌꯥꯗꯦ ꯁꯤ ꯔꯣꯝꯗꯤ ꯁꯣꯝꯗꯅꯤ ꯔꯣꯝꯅ ꯃꯦꯞ ꯌꯥꯎꯔꯝꯃꯦ ꯑꯩꯈꯣꯏꯗꯤ ꯃꯦꯞ ꯔꯣꯝꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯅꯦꯕ ꯃꯦꯞꯇ ꯌꯦꯡꯉꯛꯑꯒꯗꯤ ꯃꯦꯗꯤꯇꯔꯦꯟ ꯁꯤꯒꯤ ꯀ꯭ꯔꯣꯁ ꯇꯧ ꯆꯠꯇꯣꯏꯅꯤ ꯃꯥꯅ ꯂꯥꯛꯄꯅ ꯇꯔꯀꯤꯗꯩ ꯂꯥꯛꯑꯦ ꯍꯧꯖꯤꯛꯀꯤ ꯀꯣꯔꯤꯟꯊꯤꯌꯟ ꯍꯥꯏꯁꯤ ꯇꯔꯀꯤꯗꯩ ꯂꯥꯛꯑꯦ ꯂꯥꯛꯀꯥꯟꯗ ꯂꯝꯕꯤꯁꯤꯗ ꯖꯍꯥꯖꯇ ꯑꯃꯨꯛꯇꯪ ꯂꯥꯛꯑꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯋꯥ ꯉꯥꯡꯕ ꯊꯋꯥꯏꯅ ꯋꯥ ꯉꯥꯡꯗꯦ ꯄ꯭ꯔꯣꯐꯦꯠ ꯑꯃ ꯂꯥꯛꯑꯒ ꯍꯥꯏꯀꯣ ꯅꯪ ꯑꯗꯨꯗ ꯆꯠꯄꯗ ꯑꯋꯥꯕ ꯇꯥꯒꯅꯤ ꯑꯗꯨꯕꯨ ꯑꯩ ꯆꯠꯄ ꯇꯥꯔꯦ ꯊꯋꯥꯏꯗꯨꯅꯁꯨ ꯅꯨꯡꯉꯥꯏ ꯅꯪ ꯆꯠꯂꯗꯤ ꯑꯋꯥꯕ ꯇꯥꯒꯅꯤ ꯕꯠ ꯑꯩ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯇꯧꯕꯤꯈꯤꯕ ꯑꯇꯣꯞꯄ ꯖꯥꯠꯁꯤꯡꯅꯁꯨ ꯅꯤꯡꯕ ꯌꯥꯗꯦ ꯑꯇꯣꯞꯄ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯃꯥꯡꯉꯦꯒ ꯍꯥꯏꯅ ꯃꯈꯣꯏ ꯃꯇꯝꯗ ꯇꯧꯔꯝꯕ ꯃꯌꯥꯝ ꯃꯥ ꯃꯁꯥꯃꯛꯁꯨ ꯑꯃꯅꯦꯕ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯥꯈꯤꯗꯣ ꯖꯤꯁꯨꯅ ꯂꯥꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯏꯖꯔꯦꯜ ꯈꯛꯇꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯇꯣꯞꯄꯗ ꯇꯔꯀꯤꯁꯨ ꯊꯥꯖꯍꯧꯔꯦ ꯁꯣꯝꯗ ꯊꯥꯖꯍꯧꯔꯦ ꯀꯩꯅꯣ ꯁꯤ ꯄꯥꯎꯁꯤ ꯃꯥ ꯇꯝꯅꯤꯡꯉꯦ ꯃꯥ ꯌꯥꯅꯤꯡꯗꯕꯅꯦꯕ ꯃꯇꯝꯗꯨꯗꯀꯣ ꯃꯥ ꯌꯥꯅꯤꯡꯗꯦ ꯑꯍꯥꯟꯕ ꯌꯥꯅꯤꯡꯗꯕꯗꯣ ꯏꯁꯣꯔ ꯂꯧꯁꯤꯜꯂꯦ ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯃꯥꯅ ꯌꯥꯕ ꯍꯧꯔꯦ ꯃꯤꯁꯤꯡꯗ ꯁꯥꯈꯤ ꯄꯤꯕ ꯍꯧꯔꯦ ꯑꯗꯒꯤ ꯃꯥꯒ ꯇꯤꯟꯅꯔꯝꯕ ꯃꯌꯥꯝꯗꯣ ꯃꯥ ꯁꯥꯈꯤ ꯄꯤꯅꯤꯡꯉꯦ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕ ꯂꯩꯕꯅꯀꯣ ꯑꯩꯈꯣꯏꯗꯤ ꯁꯤꯁꯨ ꯊꯥꯖꯩꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯃꯄꯥꯗꯣ ꯈꯪꯍꯟꯅꯤꯡꯗ꯭ꯔꯦ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯨꯅꯤ ꯅꯃꯥ ꯅꯨꯄꯥꯅ ꯆꯠꯇꯣꯏꯅꯤ ꯁꯣꯏꯗꯅ 100%ꯅꯦꯕꯁꯦ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯣ ꯌꯥꯎꯗꯅ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯏꯕꯨꯡꯉꯣꯒꯤ ꯂꯩꯕꯥꯛꯇ ꯎꯕ ꯐꯪꯉꯦ ꯅꯨꯡꯁꯤꯕꯅꯦ ꯀꯨꯁꯤꯗꯤ ꯁꯔꯒ ꯂꯩꯕꯥꯛꯁꯤ ꯇꯥꯟꯕꯗꯨꯝ ꯅꯠꯇꯦ ꯅꯪ ꯏꯃꯥ ꯕꯕꯥꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯉꯣꯟꯗ ꯅꯪꯅ ꯁꯥꯈꯤ ꯑꯣꯏꯕ ꯑꯩꯅ ꯁꯥꯈꯤ ꯑꯣꯏꯕ ꯁꯥꯈꯤꯗꯨꯗꯤ ꯀꯩꯅꯣ ꯅꯪ ꯑꯩꯗꯤ ꯏꯁꯣꯔ ꯇꯧꯕ ꯊꯕꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯃꯈꯛ ꯍꯥꯏ ꯏꯃꯥ ꯑꯩ ꯁꯤ ꯇꯧꯕꯤ ꯏꯁꯣꯔ ꯄꯥꯕꯨꯡ ꯏꯁꯣꯔꯅ ꯁꯤ ꯇꯧꯕꯤꯈ꯭ꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯤ ꯗꯨꯀꯥꯟꯗ ꯏꯁꯣꯔꯅ ꯅꯪꯒꯤ ꯏꯃꯨꯡꯗ ꯅꯨꯡꯁꯤꯕꯗꯣ ꯍꯥꯡꯗꯣꯛꯄꯤꯒꯅꯤ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯡꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯏꯁꯣꯔ ꯑꯩꯈꯣꯏꯗ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯇꯧꯔꯛꯄꯅꯤ ꯑꯦꯛꯁꯇ ꯑꯩꯈꯣꯏꯅ ꯄꯥꯕ ꯃꯇꯝꯗ ꯑꯦꯛꯁ ꯆꯦꯞꯇꯔ 14 ꯌꯧꯔꯒꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯁꯨꯝ ꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤꯅꯦ ꯃꯥꯒꯤ ꯈꯨꯗꯝ ꯄꯤꯔꯝꯗꯅ ꯊꯕꯛ ꯑꯃ ꯇꯧꯗꯦ ꯅꯪꯕꯨ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯣ ꯅꯪꯒꯤ ꯏꯃꯨꯡꯗ ꯄꯤꯅꯅꯕꯒꯤ ꯃꯥ ꯑꯐꯕ ꯊꯕꯛ ꯇꯧꯋꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝ ꯑꯩꯒꯤ ꯁꯦꯟ ꯋꯥꯠꯂꯛꯀꯥꯟꯗ ꯑꯗꯨꯝ ꯄꯤꯕꯤ ꯗꯤꯁ ꯃꯟꯗꯁꯨ ꯑꯩ ꯂꯨꯄꯥ 50,000 ꯈꯔ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯣ ꯑꯩ ꯍꯥꯏꯒꯦ ꯑꯩ ꯄꯅꯥ ꯑꯗꯨꯝ ꯇꯧꯋꯦ ꯑꯗꯨꯝ ꯁꯨꯈ꯭ꯔꯦ ꯄꯩꯁꯥ ꯑꯩꯒꯤ ꯀꯩꯅꯣ ꯊꯤꯕꯩꯅꯦ ꯑꯩ ꯇꯦꯁꯀꯤ ꯚꯦꯔꯥꯏꯇꯤ ꯃꯦꯟꯁꯀꯤ ꯑꯗꯨ ꯄꯨꯂꯞ ꯏꯁꯣꯔꯅ ꯂꯣꯏ ꯄꯤꯕꯤ ꯑꯍꯥꯟꯕꯗ ꯑꯗꯨ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯑꯁꯣꯟꯕ ꯑꯃ ꯂꯩꯔꯗꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯁꯦꯟꯁꯦ ꯌꯨꯝꯗ ꯂꯥꯏꯔꯤꯛ ꯁꯨꯡꯉꯥꯏ ꯍꯥꯏꯗꯦ ꯍꯥꯏꯕꯁꯤ ꯌꯥꯝ ꯏꯀꯥꯏ ꯑꯉꯥꯡ ꯑꯣꯏꯕ ꯁꯨꯡꯉꯥꯏ ꯍꯥꯏꯔꯛꯇꯦ ꯃꯣꯏ ꯄꯤꯔꯛꯄꯗꯨ ꯑꯗꯨꯒ ꯑꯗꯨꯝ ꯀꯣꯟꯅꯅꯕ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯦ ꯗꯤꯁ ꯃꯟꯁꯤꯗ ꯂꯥꯁ ꯏꯌꯥꯔ ꯑꯣꯀꯦ ꯂꯥꯁ ꯍꯧꯈ꯭ꯔꯕ ꯖꯨꯟ ꯑꯗꯨꯗ ꯑꯩꯁꯤ ꯃꯦꯟꯁꯀꯤ ꯏꯕꯒꯤ ꯌꯥꯎꯋꯦ ꯌꯥꯎꯕꯗ ꯄꯦꯄꯔ ꯑꯅꯤꯁꯦ ꯑꯩꯅ ꯐꯥꯁ ꯇꯥꯔꯦ ꯑꯗꯨꯗ ꯑꯣꯖꯥꯅ ꯑꯩ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯌꯥꯎꯅꯤꯡꯕ ꯅꯠꯇꯦ ꯁꯦ ꯂꯩꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯣꯖꯥꯗꯨꯅ ꯑꯩꯕꯨ ꯏꯁꯄꯦꯁꯦꯜ ꯀꯧꯁꯤꯜꯂꯒ ꯑꯩ ꯄꯩꯁꯥ ꯂꯩ ꯑꯗꯨꯀꯥꯟꯗ ꯑꯩꯁꯦ ꯀꯣꯛꯇ ꯀꯔꯤꯝ ꯈꯟꯕ ꯌꯥꯎꯅꯤꯡꯕꯀꯣ ꯄꯩꯁꯥꯁꯦ ꯃꯌꯥꯝ ꯆꯪꯒꯗꯕꯅꯦ ꯑꯗꯨꯅ ꯆꯪꯒꯗꯕꯅꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯁꯣꯔꯗ ꯄꯥꯟꯊꯥ ꯇꯧꯏ ꯄꯥꯟꯊꯥ ꯇꯧꯔꯛꯑꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯅ ꯑꯗꯨꯝ ꯍꯪꯕꯤꯔꯤ ꯅꯪ ꯀꯩꯀꯩ ꯇꯧꯅꯤꯡꯉꯤ ꯑꯗꯨꯀꯥꯟꯗ ꯑꯩ ꯍꯥꯏꯔꯀꯥꯟꯗ ꯃꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯕꯤꯔꯦ ꯐ꯭ꯔꯦꯁꯇ ꯂꯥꯛ ꯁꯤꯅ ꯑꯗꯨꯝ ꯀꯃꯥꯏꯅ ꯌꯨꯝꯗ ꯑꯦꯄ꯭ꯔꯣꯆ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤꯁꯨ ꯏꯁꯣꯔꯅ ꯂꯣꯏꯅ ꯇꯥꯛꯄꯤꯌꯦ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕꯁꯤꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯗꯤ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥꯅꯤ ꯑꯗꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯥꯁꯦ ꯑꯩꯈꯣꯏ ꯅꯪꯒꯤ ꯊꯃꯣꯏꯗ ꯃꯥꯁꯦ ꯏꯄꯥꯅꯤ ꯈꯟꯕ ꯉꯝꯕ꯭ꯔꯁꯨ ꯉꯝꯕ꯭ꯔꯣ ꯉꯝꯕꯁꯤꯡꯗꯨ ꯇꯥꯛꯄꯤꯌꯨ ꯐ꯭ꯔꯦꯁꯇ ꯂꯥꯛ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯑꯗꯨꯝ ꯅꯪ ꯄꯤꯗꯠ ꯄꯥꯗꯠꯄ ꯃꯆꯥꯒꯨꯝꯅ ꯊꯝꯕꯤꯌꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯄꯤꯗꯠ ꯄꯥꯗꯠꯄ ꯑꯣꯏꯍꯜꯂꯣꯏ ꯅꯪ ꯂꯣꯂꯤ ꯁꯨꯡꯑꯣꯏ ꯑꯣꯏꯍꯜꯂꯣꯏ ꯑꯗꯨꯝ ꯃꯥꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯦ ꯅꯍꯥꯟꯁꯤ ꯗꯦꯜꯂꯤꯁꯤ ꯅꯨꯡꯁꯤꯁꯦ ꯌꯥꯝ ꯐꯠꯇꯦ ꯐꯠꯇꯕꯁꯦ ꯑꯩ ꯗꯣꯂꯥ ꯃꯊꯛ ꯀꯥꯔꯛꯄ ꯈꯣꯠꯂꯛꯄ ꯄꯥꯏꯁꯣꯔ ꯅꯪꯅ ꯁꯤꯗꯁꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯇꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯐꯝꯃꯒ ꯂꯩꯕ ꯃꯊꯛꯇ ꯀꯥꯔ ꯅꯨꯡꯉꯥꯏꯇꯦ ꯃꯅꯨꯡꯁꯤꯗ ꯈꯣꯟꯖꯦꯜꯅꯤꯀꯣ ꯗꯣꯂꯥ ꯃꯊꯛꯁꯦ ꯁꯤ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯃꯁꯤꯒꯤ ꯐꯠꯇꯕ ꯅꯨꯡꯁꯤꯁꯦ ꯍꯥꯏꯔꯅꯤ
pasang to chong tawri ni tumjare irujare ai khangdi nong ju yi su lo mi nong nong ha sa ni tu le mo lan dai nong su ma mandana ni ngarang ku ma pa ma hai su ne nang na rest lo nang ai ko ne pa na wa pe ki ma ko ko ne sai ge no me khangdi ni a supreme court na chi tha da re ni pu adu te na mo breaker tha na du hen tha be ya ri ga hai ni ne in the low in the down the voice khali mi ga ma hai ti wa hai sti ko so do like the question khan bo myam le frame myam le so tha adu mo du na ai ni prayer na ti pa jisu na no hai zero harau zero ta yo pa na ko ni ham le hai bo do prayer di ma pa prayer yo de ne ko ni pesu ngam hai je bo yo de ta su pa ni adang sai ko na hai do ai rom de second phone ki account da paisa le zero karai ni paisa le ma tha ka lu so ko pau san tu sa pa ni madam de rom sa pa ji paisa su ki ma tik cha rom hai je hauji ki US ko ni cha kha ko prithvi ki mi khudi mo che la lai mai khudi mo de tam ba se matam de cha la ni rom se de yau je ro bi ko hai ni mi am se khan da ri pon de rom yau bi rom ko yu bi hai na ti rom de le ba lai hai ro mi me am do sho yu si be yau de ro sa khan ni ma ni thamoi awa ni nang ai thamoi de kai awa ni mi problem thau na le na manipur da nei ma system asoi no me am de ching da mi dum si de mi ko dum problem thau le nang ai gi thamoi de di pol mun na phau da pol mun na pasla tau di da to ko cha ti sing da lok lai adu ta di pol da phau gi ba nung si bu nang ai ngon da le ya di pol da phau gi ba nung si ba adu bu mi me am ma ko gi rak da thol la ba di ngasi ai ko ni thenari ba phatta ba me am ma corruption da hai ra si even church malak da hai ra problem thoi me am si loi change so ni sima sing yang da ni sinau si issue na ngasi ai ko gi rak da ma du ma sing yang ma pa adu na ma ni thawai aseng da da gong pa na ko bi bi ri da thawai aseng ma du ki ma pa na nang ai na issue gi thaujan ji ma sa khang ka da issue gi thaujan khang da thawai aseng si ऐसा पीटर ना को मागी ईश्वरी थौजान देगी ऐसे ईश्वरी तम ले को तो ने तो मा खंग दे ना नंग सपो फम दai से कनी नंग सिरो फम दai सिगनी नंग मी मोई ट्राई दे ना थादो सु को आई थादो कोई हाई नि पा तो मा ना दे मानम दी ईश्वरी थौजान नो हवाई से नि पांग यो आप ता आई ना हम थव तो मी दम आई ईश्वरी मा ने पाई दी बो पांग नि गा हाई जनी पा अदु दी नते ईश्वरी नुसीबा ना से फंगन अरे ईश्वरी नुसीबा अखोई मरक्ता भाव ताब दो लेबगी मरमना जुदास स्कूलेस में कमाई तोय प्रभु यीशु ख्रिस्त ने कहा आई तेरे पंथा नो चकी गए जुदास स्कूलेस का नाम पैसा पाना मनी अब जी मानी नो ऐसे कर मा खलन बिया को माजमी ने इता दी ट्राई दे मरक्ता ni som de lay di hane fa si yीशु lay di hane som de lay di demand to maya ma na ko Peter yo to Peter ka option ni bisa betul macam yes human being just imagine tahu je betul dah macam apa pun tak dia tahu ni udah dia untuk betul dia kan ni mama ada dia je makan kalau pergi nama ke tu mana tu saya tak ada kalau mana sila yang masih macam tu sahaja pun jadi solution bersama pun tahu ya sih aduh ni sinau sih sih aku ini society demi mia orang sih main hidup lagi 말 동생이가 더욱더 춤에 하이는 있었어요. 만두는 뭐 이런 데로 맞던다. 마산 마사고 토리 안에 시절에 마산 마사고 유대 빅주는 걸 이거 매한번에 뭐 호이신에도 닝다 만나 매게다 뭐 아이자 챕터 61에 쇼기 토와이네 거기 들라크레 나이로 매한 컵리고 매한 아무수 하나 레이서도 매한 땡타리 매한세 닝다 만나 매게다 뭐 쇼네 거기 톡비네 많이 뉴스하는 거지. 신옥신 aina aroi wala mu kuning thawa chani budi shona na koi thaja khaban matuna shona koi nung da asa am loi pi hai ba sa da koi na lecture do shona ngam bi bo shru na pol ki punchi de shona thaja ra kan mana phangje ki ba sa da di atop ja sung da ni shona sa ki bi gani aroi wala aina tai bun pan tha do ting de rom da di ai sa ki ura ngani ma di thungje ki maram di
Jeremiah prophet Jeremiah na matam da kingdom of Judah da makoi na matam Surya chumbo thirak ta matam mi sing haibo haiduna amuka si Jeremiah na haine amuk thada somda bucha sumai ka somda matam da Ishwari wahaiduna makoi thamoi da lakhi madadi Jeremiah musina na khoi bangan na khoi na thaja ge himba mi oiramadi na khoi Ishwari sha phangde हाइब्रिड आथदी अखोइना तौजरिबा थबक्तगी अखोइबु कनजगनी सरगलेवा के खल्लबदी अखोइ सरगलेवा के योंगम सिनाउसेको हाजन भाता बिदनको दे अखोइगी पांगन ने सरगलेवा तो योंगे आइना ngasi तौबो थबक्तुना आइ सरगलेवा के योंगो नते आइना जिसुबु थाजबदि पांगन तो मधुगी पांगन दि एंगोंदसु याउगी Hawaii sing with the PV. She knows you. Udo is you, Udo Saga, none of the Latin women at the same of Nangi Pangana. None was small like them of the Saga, the Madame of Yaw. Yaw, none of small PV that King of was Sikulaki like Mayanda, no Kimadam that he took like you. But none of it won't be put to them. Later. Thawapana ngang mo ngami ni hay ba mission yo hay ta mission ngang mo ngami hay ta mission ai lai ta mission ngang me hay su kai de la hay ba ma lo di su man ai wi ri ni man ai mai de ma sa si wi ni men ko thawapana mo ko pop san do le ko chi no su si pun mo se nang ai ki pang de na te sem thawai di pang de na asem ba thawai lari hay ba pithimi ki mi am thawat to wi ma sem thawai hay ta mission de su thawat to wi ma sem thawai do adomok na Nasisu Hongjikshu, none a in Nunda, none it Hamoin the labor, what the man, the men, the palm. The man, radio, Milton with the money and with the palm. Go, Peter, you upon the south and the lay in Tabo Palm of Mine, Ma, in Tale, Jishuna, Tap Tongue near me, Mamma, name, Manaka, you may be Panato, Haina, Tambi Herni. You know, Lava the Pizzo, Manala talk of Toto. My man on the Saugan Manatana Mamito. Toy sing the Lapida, Intel give me one key. But I ain't nothing none could see him, none of pound of a character, none of pound of a lumcher, none of copy of a million of a D. Toy sing the Hongik shoe, none of Tamu the Tong Hang Dukes of a D, copy with Pang and the Beaver. None he puts in a house of seizing the don't give around no me. Punamak Hawaii sing na. I go in the Bible make it Titus the young Matanda. Amuk the use a topi. Oh, Hawaii sing the Amuk the use a topi. I know me and Mangamia. Then I know Prince the hacking a woman the D. None I go show you Matic among the Gimatic and the Chapamidu way of Penny. Sinoption, if you want to shoot an able to topi when the Canadas Nungu by mistake, they show you Manaka and Sure getting with the material lakoni, but I do I knew that I did boy I'm hungry, I do Wakaway, bring the do I hide on the D. None a shame of what showed in a salad teaser the ring. None was some of the same way short tea of me over the D. Born the romance of the Savenda, I did consider I don't need them of Pantabo, I don't know like I do do I hundred and don't I want to do I hundred of the loop like I no higher than the bother. Some romance of the 80 verse 1 that I have. Taka say, Jesus Christ, the name of Mika Amata Lahan, people of the lady. First of all, the Sudan even Mika Amata, I will say, you know Jesus Christ, that I have a me. Anamata Aranata Handungam de. I was so Kanana Kanamatana Aranata Handungam Loy. Marati. Achung bagi Hawaii na ay bising bili Jesus Christ giving that Amen praise the Lord sin Paul na hay ko ay tatawin ta ko to ay kasi you taw you training ko ay tanin ta ko kasi you taw ay na touching ko kasi kung mga hakil ba the once the Holy Spirit achung bagi Hawaii na nang nungdal ng matam di ay to achung bitaw mo be achung bagi Hawaii na nang nungdal ay tadi Roman chapter ay verse 9 de kaya nang show di masalite. No, just one cover yet. There was an until yet. No, they showed it. Hawaii Romans of the 80 verse 9 4 times. So with Hawaii on the activity,
ꯅꯪ ꯏꯁꯣꯔꯒꯤ ꯅꯠꯇꯦ ꯅꯪ ꯏꯆꯤꯟꯅꯥꯎꯁꯤꯡ ꯏꯁꯣꯔꯒꯤ ꯊꯋꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯕꯁꯦ ꯁꯤꯗꯒꯤ ꯊꯃꯣꯏ ꯃꯅꯨꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕ ꯉꯝꯂꯛꯀꯅꯤ ꯀꯤꯕ ꯂꯩꯇꯦ ꯑꯗꯨꯅ ꯋꯥꯟꯁ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯅ ꯊꯋꯥꯏꯗꯒꯤ ꯄꯥꯡꯒꯟ ꯍꯥꯏꯈꯤꯕ ꯃꯤꯀꯨꯞꯇ ꯏꯁꯣꯔꯒꯤ ꯃꯇꯤꯛꯇꯣ ꯑꯩꯈꯣꯏꯗ ꯎꯕ ꯍꯧꯔꯛꯀꯅꯤ ꯏꯁꯣꯔ ꯊꯥꯖꯩ ꯕꯠ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯕ ꯉꯝꯗꯕꯗꯣ ꯉꯁꯥꯏꯒꯤ ꯊꯋꯥꯏꯗꯒꯤ ꯄꯥꯡꯒꯟꯅ ꯑꯩꯈꯣꯏꯅ ꯍꯤꯡꯗꯕꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯁꯤꯗ ꯂꯩꯕꯁꯤꯡꯗ ꯑꯩꯅ ꯍꯤꯡꯗꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯩꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯕꯅꯤ ꯑꯆꯨꯝꯕꯗꯨꯗ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯅꯕꯒꯤ ꯍꯦꯟꯅ ꯑꯆꯨꯝꯕꯗ ꯍꯦꯟꯅ ꯆꯈꯠꯅꯅꯕꯒꯤꯗꯃꯛ ꯑꯆꯨꯝꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯔꯀꯥꯟꯗ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯗ ꯍꯔꯥꯎꯖꯔꯣ ꯅꯨꯡꯉꯥꯏꯖꯔꯣ ꯑꯩꯅ ꯇꯥꯏꯕꯪꯄꯥꯟ ꯉꯝꯃꯤ ꯄꯣꯠꯅ ꯍꯥꯏ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯍꯔꯥꯎꯖꯣ ꯑꯃꯨꯛꯀꯁꯨ ꯍꯥꯏꯒꯦ ꯅꯨꯡꯉꯥꯏ ꯍꯔꯥꯎꯖꯣ ꯍꯥꯏ ꯀꯣ ꯑꯗꯨꯅ ꯑꯦꯚ꯭ꯔꯤ ꯁꯔꯀꯝꯁꯇꯦꯟꯁꯇ ꯀꯩ ꯍꯥꯏꯅ ꯑꯩꯈꯣꯏ ꯍꯔꯥꯎꯖꯧ ꯍꯥꯏ ꯔꯣꯃꯟ ꯆꯥꯞꯇꯔ 12 ꯏꯁꯣꯔꯅ ꯑꯃꯨꯛ ꯀꯩ ꯍꯥꯏ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯁꯨꯝꯅ ꯍꯥꯏ ꯅꯪꯒꯤ ꯑꯁꯥꯗ ꯍꯔꯥꯎꯖꯧ ꯑꯋꯥꯕ ꯂꯥꯛꯄꯗ ꯈꯥꯡꯕ ꯍꯩꯔꯣ ꯄ꯭ꯔꯊꯅꯥ ꯇꯧꯕꯗ ꯇꯠꯇꯕ ꯑꯣꯏ ꯅꯪ ꯏꯆꯤꯟꯅꯥꯎꯁꯤꯡ ꯗ ꯂꯥꯁ ꯑꯔꯣꯏꯕꯗ ꯑꯩꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯄꯥꯊꯣꯛꯆꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯃꯤꯟꯅꯁꯤ ꯃꯗꯨꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯗ ꯆꯦꯂꯦꯟꯖ ꯇꯧꯕ ꯋꯥꯍꯩꯅꯤ ꯑꯩꯅꯁꯨ ꯉꯁꯤ ꯅꯈꯣꯏꯗꯁꯨ ꯑꯃꯨꯛ ꯆꯦꯂꯦꯟꯖ ꯇꯧꯔꯤ ꯏꯕꯨꯡꯉꯣ ꯖꯤꯁꯨꯒꯤ ꯃꯊꯧ ꯁꯤꯜꯂꯒ ꯁꯤꯗ ꯃꯥꯅ ꯍꯥꯏ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯣꯟ ꯆꯦꯞꯇꯔ 14ꯒꯤ ꯚꯔꯁ 13 and 14 ꯃꯆꯥꯅꯨꯄꯥꯒꯤ ꯃꯄꯥꯅ ꯃꯄꯥꯕꯨ ꯊꯥꯒꯠꯄ ꯌꯥꯅꯅꯕ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯤꯡꯗ ꯅꯤꯖꯕ ꯀꯔꯤꯒꯨꯝꯕ ꯑꯗꯨ ꯑꯩꯅ ꯇꯧꯕꯤꯒꯅꯤ. This is the promise of the Lord Jesus Christ. ꯑꯩꯒꯤ ꯃꯤꯡꯗ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯅꯤꯖꯔꯕꯗꯤ ꯑꯩꯅ ꯃꯗꯨ ꯇꯧꯕꯤꯒꯅꯤ. ꯃꯄꯥꯒꯤ ꯃꯇꯤꯛ ꯆꯥꯎꯍꯟꯕꯤꯁꯤ ꯀꯅꯥꯅꯣ? ꯊꯥꯖꯕ ꯑꯩꯈꯣꯏꯅ. ꯖꯤꯁꯨꯅꯗꯤ ꯁꯤꯗ ꯍꯥꯏ ꯃꯄꯥꯒꯤ ꯃꯇꯤꯛꯇꯣ ꯆꯥꯎꯅꯕ ꯅꯤꯖꯧ ꯍꯥꯏꯕ ꯅꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯎ ꯑꯩ ꯅꯤꯕꯗꯤ ꯄꯩꯁꯥ ꯐꯪꯉꯕꯅꯤꯅ ꯑꯩꯈꯣꯏ ꯇꯦꯁꯇꯤꯃꯣꯅꯤꯒꯤ ꯃꯇꯤꯛ ꯆꯥꯎ. ꯀ꯭ꯔꯤꯁꯇꯅꯣ ꯅꯤꯗ꯭ꯔꯕꯗꯤ ꯃꯇꯤꯛ ꯆꯥꯎꯗ꯭ꯔꯦ. ꯀꯣ ꯏꯁꯣꯔꯅ ꯅꯪ ꯑꯩꯁꯤ ꯁꯤꯖꯤꯟꯅꯔꯤꯁꯤ ꯀꯩꯗꯧꯅꯣ ꯃꯇꯤꯛ ꯆꯥꯎꯅꯕ. ꯀꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯦꯕꯣꯛꯁꯤꯡ ꯍꯥꯟꯅ ꯃꯈꯣꯡ ꯇꯦꯛꯄꯗ ꯐꯍꯟꯕꯗꯣ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯒꯤꯅꯤ. ꯑꯗꯨ ꯅꯨꯃꯤꯠꯇꯒꯤ ꯈꯣꯡ ꯇꯦꯛꯄꯗ ꯍꯧꯒꯠꯂꯒ ꯏꯁꯣꯔ ꯊꯥꯒꯠꯂ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯆꯥꯎ. ꯅꯪ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯀꯟꯗꯕꯒꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛꯇ ꯅꯪꯒꯤ ꯏꯃꯨꯡꯗ ꯆꯥꯎꯗꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯩ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯄꯅꯤꯅ ꯏꯁꯣꯔ ꯊꯥꯖꯕ ꯑꯩꯈꯣꯏ ꯃꯔꯩ ꯇꯧꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ. ꯑꯩꯈꯣꯏꯒꯤ ꯇꯦꯁꯇꯤꯃꯣꯅꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯤꯅ ꯅꯤꯡꯕ. ꯇꯦꯁꯇꯤꯃꯣꯅꯤꯒꯤꯗ ꯃꯔꯩ ꯖꯒꯥ ꯂꯩꯇꯦ. ꯀꯣ ꯇꯦꯁꯇꯤꯃꯣꯅꯤꯁꯤ ꯍꯦꯛ ꯄꯨꯊꯣꯛꯇꯕꯗꯒꯤ ꯁꯩꯇꯥꯟꯅ ꯃꯔꯩꯁꯤ ꯍꯧꯋꯦ. ꯌꯦꯡꯉꯣ ꯑꯩ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯄꯥꯎ ꯁꯟꯗꯣꯛꯑꯝꯕ ꯅꯠꯇ꯭ꯔꯥ? ꯄꯣꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯐꯔꯥꯁꯤ ꯑꯣꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯅꯪꯒꯨꯝꯕ ꯅꯠꯇ꯭ꯔꯣ? ꯀꯣ ꯅꯪꯒꯨꯝꯅ ꯑꯩꯒꯤ ꯏꯄꯥꯁꯨ ꯐꯔꯥꯁꯤꯅꯦ ꯑꯩꯁꯨ ꯂꯣꯔꯗ ꯇꯤꯆꯔꯅꯦ. ꯑꯗꯨ ꯍꯥꯏꯔꯛꯄꯗꯗꯤ ꯅꯨꯡ ꯄꯥꯏꯔꯝꯕ ꯃꯌꯥꯝ ꯊꯥꯗꯔꯦ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯉꯝꯗꯕ ꯐꯔꯥꯁꯤ ꯃꯌꯥꯝꯗꯣ ꯄꯣꯟꯅ ꯄꯨꯛꯅꯤꯡ ꯍꯣꯡꯕꯗ ꯃꯌꯥꯝ ꯍꯣꯡꯉꯦꯕ. ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ. ꯀꯩꯒꯤꯗꯃꯛꯇꯅꯣ? ꯉꯁꯥꯏꯒꯤ ꯃꯄꯥꯒꯤ ꯃꯇꯤꯛ ꯆꯥꯎꯅ ꯄꯣꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ. ꯀꯣ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯅ ꯉꯁꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯆꯔꯤ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯏꯄꯥ ꯏꯁꯣꯔꯒꯤ ꯃꯤꯡ ꯆꯥꯎꯍꯟꯅꯤꯡꯕꯁꯤꯡ ꯈꯨꯠ ꯊꯧ. ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯂꯩꯇꯦ. ꯅꯪ ꯑꯩꯅ ꯊꯥꯒꯗꯕ ꯑꯦꯛꯖꯥꯝꯗꯨꯅ ꯃꯥꯏ ꯄꯥꯜꯂꯒ ꯖꯤꯁꯨꯒꯤ ꯃꯤꯡ ꯆꯥꯎꯅꯤ ꯈꯟꯗꯕ ꯃꯤ ꯃꯌꯥꯝ ꯄꯥꯁ ꯇꯧꯔꯦ. ꯃꯤ ꯃꯌꯥꯝ ꯉꯝꯅꯈ꯭ꯔꯦ. ꯅꯪ ꯑꯩꯅ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗ ꯑꯐꯕ ꯏꯆꯥ ꯄꯣꯛꯑꯒ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯍꯦꯟꯅ ꯆꯥꯎꯒꯅꯤ ꯉꯥꯏꯕꯒꯤ ꯋꯥꯈꯜ ꯍꯥꯟꯅ ꯈꯟꯗꯅ ꯂꯩꯒꯅꯨ. ꯍꯧꯖꯤꯛ ꯍꯥꯟꯅ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯆꯪꯒꯅꯤ. ꯀꯣ ꯉꯁꯤꯒꯤ ꯇꯧꯕ ꯄ꯭ꯔꯊꯅꯥꯒꯤ ꯔꯤꯖꯟꯅꯦꯕ ꯍꯌꯦꯡ ꯅꯨꯡꯉꯥꯏꯗꯣꯏꯁꯤ. ꯀꯣ ꯉꯁꯤꯒꯤ ꯑꯩꯅ ꯅꯤꯖꯈꯤꯕ ꯄ꯭ꯔꯦꯌꯔꯗꯨꯅ ꯏꯄꯥꯒꯤ ꯃꯇꯤꯛ ꯆꯥꯎꯗꯨꯅ ꯑꯩ ꯏꯆꯥꯗꯤ. ꯀꯣ ꯃꯤ ꯃꯌꯥꯝ ꯑꯃ ꯃꯤꯅ ꯇꯧꯅꯈ꯭ꯔꯕ ꯄꯣꯠꯅꯤ. ꯕꯠ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯇꯣꯞ ꯇꯣꯞꯄ ꯏꯁꯣꯔꯒꯤ ꯃꯇꯤꯛꯇ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯄ꯭ꯔꯊꯅꯥ ꯌꯥꯎꯗꯅ ꯀꯔꯤꯁꯨ ꯎꯄꯥꯏ ꯂꯩꯇꯦ. ꯄ꯭ꯔꯦꯌꯔꯁꯤ ꯌꯥꯎꯗꯕ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ. ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯆꯥꯎꯅꯕ ꯍꯣꯏ ꯅꯪꯒꯤ ꯃꯇꯤꯛ ꯆꯥꯎꯅꯕ ꯍꯣꯠꯅꯕꯒꯤꯗꯤ ꯈꯪꯗꯦ. ꯀꯣ ꯃꯥꯏ ꯃꯇꯤꯛ ꯆꯥꯎꯅꯕꯒꯤ ꯃꯥꯏ ꯄ꯭ꯂꯥꯟꯇꯦꯠ ꯑꯣꯏꯅꯕꯒꯤꯗꯤ ꯈꯪꯗꯦ. ꯕꯠ ꯖꯤꯁꯨꯒꯤ ꯃꯤꯡ ꯆꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯦꯌꯔ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ. ꯑꯗꯨꯅ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯕ ꯃꯤꯁꯤꯡꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯕꯅꯤ. ꯃꯤ ꯐꯠꯇꯕꯒꯤ ꯇꯥꯏꯕꯪꯄꯥꯟ ꯋꯥꯔꯤꯕꯅꯤ. ꯃꯤ ꯐꯅꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯊꯣꯛꯄꯤꯕꯅꯤ. ꯊꯣꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯃꯤꯑꯣꯏꯕ ꯃꯁꯦꯟ ꯑꯩꯈꯣꯏ ꯃꯔꯛꯇ ꯊꯣꯛꯄꯅꯤ. ꯃꯆꯥ ꯐꯠꯇꯕꯒꯤ, ꯃꯃꯥ ꯐꯠꯇꯕꯒꯤ, ꯃꯄꯥ ꯐꯠꯇꯕꯒꯤ ꯁꯤ ꯉꯥꯛꯇꯅꯤ. ꯑꯇꯣꯞꯄ ꯄ꯭ꯂꯥꯟ ꯀꯩ ꯍꯥꯏꯒꯗꯣ ꯗꯥꯏꯅꯣꯁꯔꯁ ꯂꯥꯛꯑꯒ ꯑꯆꯧꯕ ꯁꯥ ꯂꯥꯛꯑꯒ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯅꯠꯇꯦ.
ꯑꯄꯤꯛꯄꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕꯗ ꯂꯩꯕ ꯃꯤꯁꯤꯡ ꯋꯥꯡꯕꯗꯒꯤ ꯍꯧꯔꯒ ꯑꯅꯦꯝꯕꯗꯒꯤ ꯍꯧꯔꯒ ꯋꯥꯡꯕꯗ ꯂꯩꯕ ꯁꯥꯏꯖ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯣꯏꯅ ꯍꯤꯡꯉꯤꯕ ꯃꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯌꯥꯝꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯑꯋꯥꯕ ꯄꯨꯔꯛꯄ ꯑꯗꯨꯅ ꯃꯁꯤꯁꯤꯡ ꯑꯁꯤꯕꯨ ꯉꯝꯅꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯔꯤꯕ ꯈꯨꯠꯂꯥꯏꯗꯨꯗꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯅꯪ ꯑꯩꯅ ꯄ꯭ꯔꯊꯅꯥ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯏꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯉꯥꯛꯊꯣꯛꯆꯔꯤ ꯅꯈꯣꯏꯅ ꯊꯥꯖꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯃꯤꯡꯗ ꯅꯤꯖꯕꯗꯣ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯇꯧꯕꯤꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥꯗꯣ ꯃꯇꯤꯛ ꯆꯥꯎꯅꯅꯕꯒꯤ ꯇꯥꯏꯕꯪꯄꯥꯟꯗ ꯅꯪ ꯑꯩ ꯀꯧꯊꯣꯛꯄꯤꯔꯤ ꯀ꯭ꯔꯤꯁꯇ ꯂꯣ ꯏꯁꯨ ꯈ꯭ꯔꯤꯁꯇꯒꯤꯅꯤ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯑꯣꯏꯁꯅꯨ ꯑꯥꯃꯦꯟ